May 3 horiba irang asida awana miyam ama taraba kun miyam dagi laaga ngasi relief ke mafam khuding magta leiriba sida akogi Kanglai Chanura teamna angamba kharadang tawjage haina Kanglai Chanura gi teamna thawangzari Miying tabiri basing kwai kudimak po ahanumak tada ikokno kurumjari amadi taram nokseri. PK channel pothaminasi kaminasi channel asina ngasi puduna lakseri ba video si hek urba yengnabo mikopta pukning yamna nungsikiba amadi video si sem matamdasu adugimatik pukning yamna nungsina semkiba video ma oikiba maramna video si hek thagasage khanba mikopta fawda pukning yamna nungsikiba karigidamukno haiba taragadi Nupi oibi habisina khwaidagi pamjabadi ke mawduna leijaba adubani adubo ngasi chaliba sahi sigi haukiba megi tang ahumdagi satharkiba lana sina maram oraga awa saitheng nanglaba mayum makai thadokraba tongan ba mafam singda hangliba relief camp singda leriba inmate singi awabasi uraga nupi oibi singna ke mawduna leijagadabado aki amu kyagi wakalondo kauthoptuna nupi singi oiba apunba samaj sama semduna ningol singi oiba apunba group ama semduna Kanglai Chanura haiduna iramdam Manipur gi damakta aikhoisu kariguma kharadi torumsi haduna haunaruba naiduna unsin biduna ngasidi Manipur gi tongan ba mafamda awaba se theng nanglaba mafam singda satuna Kanglai Chanura team asina mateng kayama panglakiba aikhoina mahusa adumak tajakre Mahusa takiba kaknatana ngasi asi channel asina haktengnana Kanglai Chanura gi membersing ningol singa haktengnana unajarubagi pawdamama miyamda khudol tamjage ngasi gi pawdamasi Thawal district ki manung channel leiba Wangjing Kodom Pokpida haliba relief camp da Kanglai Chanura singi membersing ningol singna mateng pangba lakiba matamda channel asiga haktengnana unajahobugi video mate ado miyamda khudol tamjage Kanglai Chanura gi ningol singna ngasi se Thawal district ki tongan ba relief camp singda tengbang bagi polam kaya amaram yenthokki bagi aikhoina ngasi asi ujahowi ngasi yenthokki ba polam singi manungda angang singi larik tambada sangdaba yadraba polam sing ningtham thagi arumba setnaba ayingbadagi ngakthoknaba firon sing amadi nupi singi sanitary pad na singba kaya ama yauri Tengbang polam sing adu yenthokpada saruk yakibi Kanglai Chanura gi member amom tonthoi chanuna channel asida asumna thambiri Kanglai Chanura gi ningol singda lamdam asigi lan gi saitheng fanglaba tampaki ima sing ipa sing se iyamba inaw ibung ifa singda angamba tengbang pijaba oina polam sing ase mateng pangjaba laksabani haina channel asida thambiri mamangda Bishnupur district ki relief camp singda chatuna kaya amasu yenthok sakre makhatana su ngasi Tawan district ki relief camp singda Wangjing Kodom pi sikhak natana atopa mafam khrada su koi chatkigani haiduna thambiri adubo atopa mafam singda Kanglai Chanura singna relief camp da chatuna polam pibagi video mate adumakti aina lawjabu ngamjahodre yam thamoisi penjabadagi isan singa sina hona jariba isan singa sigi thamoida tariba mukogi mami ase hek khalubum mikopta channel asida adukmatik thamoi nuaijadaba amadi pukni yam nungsijaba loinana ngasigi video ase amuktang ekhoi miyeng taminasi habagi wakalonda puduna laksabani amuktang miyeng taminasi mayam
Something. ngasi akoina lakchari base kanglai chanura tim dagine akoina ngasi lakcha base na mamang da Bishnupur district ko ina relief camp 15 around 15 mukti ko yojarure aduga handaksina Thawal district ko ina lakcha bane ado ngasi se koi ayukki pung 4 dagi start torok bane aduga koi je kano mafam ani mukjang IR institute lo sele aduga si haji ji lai jai jona kodom pokpi gi dane silor matung koi haji ki oina Yaripok romda chatna basem sajari adoga ngasi je akoina pujarai ba polam sing sidi maroina sanitary pad mipi gi oiba aduga kogi ingam dagi firol adagi angang singi larik notebook pencil na chingba pujaraga lakchabane kogi mayamna akoi nusi biduna Manipur gi mayam amna akoi bu thaja biduna mating mayam am tobire adugi moina pibira ko polam sing adu akoina relief camp afam khara da akoina yoksan jaba ngamna ba hotna jabani May 3 dagi horaiba irang asida awana myam ama taraba kun myam dagi laaga ngasi relief camp mafam khuding makta leiriba sida akogi kanglai chanura timna angamba khara dang tawjage haina kanglai chanura gi timna thawrangjari